Directorate of Information and Public Relations DIPR Government of Manipur na short film competition gi form thaba hauzare. Social issues singda miyam punna wakhal taminaba amadi achumba lambida lamjingnabagidamak tongan-tonganba team mangada sangdamnagadariba short film competition asida filmmakers, content creators amadi thawai yawba miyoi khudingmakna saruk yaba yagani. Thamjariba themes amadi video thajanbagi aroiba matamna ahanba theme My City My Responsibility. Be a responsible citizen. Act for your community asigi. Last date of submission na lakliba July kitang tara mga kumjalisingani kun mga da oigani. Ani suba theme Say no to single-use plastic. Protect nature. Choose sustainability asigi. Last date of submission na lakliba July kitang kuntra kumjalisingani kun mga da oigani. Ahom suba theme E-Challan Awareness. Follow traffic rules. Go digital asigi. Last date of submission na lakliba August kitang tara nipal kumjalisingani kun mga da oigani. Mari suba theme Unity in Diversity. Together we stand strong asigi. Last date of submission na lakliba September kitang tara mari kumjalisingani kun mga da oigani. Mga suba theme Support, don't punish. Ethical care for drug recovery asigi. Last date of submission na lakliba September kitang tara nipal kumjalisingani kun mga da oigani. Tongan-tongan ba team singi thamjariba prizes singdi. First prize ta lupalising yankay, second prize ta lupalising kuntra, third prize ta lupalising kun amadi, consolation prize anida lupalising mga oigani. Hai riba short film competition asida yawbigadabasing na English natraga Manipuri londa minute ani ki oiba video MP4 HD format ta thazin birakadabani. Thamjariba terms and conditions singdi thazin birakadaba video adu isana puthok jaba amadi kanagumba amana han puthoktriba oigadabani. Participant amana team mga leibagi manungda team ani fawba saruk yaba yagani. Saruk yabigadaba participant singi video adugi full rights, royalties amadi copyright pumba DIPR da sinabada isana yaba oigadabani. Thazan laklaba video sing adugi rights pumba DIPR gi oibagaloina na tungda video sing asi sizinakhipada athingba natraga ayet papiraktaba oigadabani loinana sangdamnaba asigi thazan lakpa matamda panjakriba terms and conditions sing asi ngakpigadabani. Short film competition asigi form Fangfamna, DIPR Head Office, Nityapat Chuthek, Airport Road opposite BJP Office, Imphal West. Natraga Pizariba DIPR ki website https://dipr.mn.gov.in dagi entry form download tawbiba yagani. Hen akupa marol khangbining basingna contact number 70055818113 asida ayuk pung taramathoy dagi nungthil gi pung ahum fawbada call natraga message thabiraktuna tanabiba yagani. Pauzen Zariba Directorate of Information and Public Relations DIPR Government of Manipur.